Hauzinki matamso ngasidi Liagi movie do release toba numitni. Ayuk nganta oirabaso Wakhal do iranglangi ngasidi YAICHENBA so. Mingsel mamang da lipduna firol sechili. Armani gi double breasted black shoot ni mana setli bado. Adubu masada ashoiba lebra pakhatchaduna magi phisol do maning mamang lei duna yengjay. Makhol do da YAICHENBA kari oiramgani khangi. Mapa chanana makhoi gi housekeeper do YAICHENBA gi manakta changlaktuna pirami. Mana order tawkiba flower bouquet do delivery tawrambani. YAICHENBA nokfet tawraduna magi table da checksin na thame. Kharangalap chatke khanduna pungdo haifet yenglaga aroiba oina magi drawer do chingthoi. Box ama puthorai tapna hangtoi. Lens magi mid ki lens ni. YAICHENBA magi khutlai se yariba makhai soktana ba hotnabani. Adubu ngasidi kari wakhaldano lens to magi mita hapchili. Mamai lei thoktuna akoibado YAICHENBA tapna yenglei. Table da thamliba liya da pinaba flower bouquet do su ure. Blue rose paikhatuna ka da gi thoklei. Chatlamdai da mamagi ka da haifet chepthaduna yenglame. Nungaina pothaduna leibaduda hodoklutre. Wangna khagatlamba thamoi gi sambaldo magi mayaina khazi kintharakle hojikte. YAICHENBA garage tagi magi gari angoba machugi Bugatti Veyron do thaudokuna chatki. Mafam do da leiriba mayam do iranglangi. Machi reporter sing do film do da yawba actor, director, choreographer na chingba interview lauri. Makhoi gi pauche da magazine da hapnaba. Ngahaki mamang da Thai actor KD yawraktuna movie poster dugi manakta lebduna post makhal tawraduna photo kapli. Akoi bada langliba mayam do na chungde YAICHENBA de. Pungdu thengjilakpada leitafam khangde. Liya laklaroi haina. Adubu chingnaba pumba kokhanki mangda thaujilakliba amuba machugi gari do ubada. Magi manager bobona gari gi thongdo hangtore. Thariba red carpet to da tapna makhongdu tahale. Amuba machugi balmen gi paisley embroidered dress ni selectibado. Madu hek ubada YAICHENBA mathanta Wakhal da khale. Queen. She looks like a queen. My queen. Changlakliba liyagi mai kaidu tamna YAICHENBA sumanakta changsele. Mangda lakliba YAICHENBA bu uraga masado ithak thakatli. YAICHENBA khutta pairiba rose bouquet do liya da pirami. Congratulations. Akoibada kapliba camera flashlight so masing hengalaki. Liya mi yam leibana masado fatharaga leido YAICHENBA dagi lawsili. Thank you. Nokfet tamak tawi ahenba wahai haikide. Adubu khangki YAICHENBA nadi nokliba liyagi minokto mapung phade haibado. Magi nokpada mit khazik uishinbado madu oikide. Nokpada mit yaukide. Natte mapung phaba minok natte. Blue rose represents a rare and unattainable love that's unique and special, complex, mysterious, and deep. Pirakliba leidugi artha liya su khangi. Madugi paukhum kona pirage khalli ngasidi tanja chadre. Boboda bouquet do piramlaga mamai leithoktuna director producer do unaduna ngaihak wari sai. Movie gi cast and crew members sing punna group photo kapmine. Madu loiraga man role lauriba makhoi ani khaktamak amuk photo kape. Thai actor duna liyagi khwangda makhut thamduna lepminabado. Madu ubada YAICHENBA nupadugi makhutto thudekningba pharakhi. Khutum tashinduna yengliba YAICHENBA gi manakta khagemba phat lipsilaktuna hairakhi. Yareko yam ataknare nangidu mi yamle tanja chadana khambalanu kedorage. Khagemba gi khonjel duda tasilamba makhutto mukting thore. Kashu tawdaba saduna photo kapmina gero nangso Elia da haibira. Noki khagemba lakna rakhibani YAICHENBA bo. Yar labna sum yengagi. Ngaihak leiraga movie do premiere toba hore. Liya de cast and crew singa mamang da pulap phami. YAICHENBA ro ani muk chatharaga liya bu uba mapa amada phami. Magi matau khuding yengjari senajari. Screen da thokliba magi saktambu yengadra mangda famliba magi saktambu yengadra.
Filmgi waridudi phajanabu yengsiludre Liya khaktani YAICHENBAna tana duna yengjribase. YAICHENBA pocketagi phone du lauthokduna mapan thoklai kanano yengbada sakhen oirami. Hello, ibungo. Namado hospital da bukhattaba yadrene. Amukta hospital room da thuna lao. Ha, imabo. YAICHENBA phone hek thamkhibaga gari du yangna hospital tamna thaurakhi. Mamagi oiriba phibamduga sakhenna khonjal nikna pau pirakpaduga YAICHENBAdi leiba yadrabani. Gari du speed yankhatna thawi sor phungalai. Letlamba ko da lauthokduna gari da langsilamlaga hospital gi building tamna chinsin khibani. VIP ward adomda sakhen mapanda leptana lerambadu ubada YAICHENBA chinsille. Uncle, kamai toino? Imadi. Manungda doctor na examination tawri. Ngasay masa nungaite haidana sholame hai. Adudagi mabuk nai hairpadagi nakhoi housekeeper na aingonda call tawrakpadagi hospital da pukhalakpani. Tanja sida Yaishna su conference amagi chatki hai. Wadana basi ma leradi hena nungai gadabani. YAICHENBA mamana leriba kadugi mapanda hangat handa chatle. Masado leitafam khangde. Sakhensu adumangai handaki junigi mawongsidi nahan makhaiga manade karibo hairakadagi khanbada masado leitade. Chahi humphumuk sugadaba doctor ama thore. Sakhen da onsinduna wari sare. Sir, patient se hujiki oina di pothal ngahak leragadi gyan la anida. Dr. Yaishna na so engonda warul pumba sinaraban. Ado yaragadi family member amata aigi kada changbiro. Doctor, machanupa yawi. Yani ko. Any family member ama ekdi ay warobinu ko. Patient se khara serious condition oi basida family ga hana wari sananing na tawjaban. Hoy, funny doctor. Doctor dumagi kada chetke sakhen kaishu henjina khandana YAICHENBA da onsinduna paudu tammi. Dr. Thanil hanadagi Jenny consultant oiduna lakpani. Yaishna leitrabaso mahak leibanina makhoi kharadi wakhal chauthoi. Hanadagi khangnaba doctor oibana Dr. Thanil so khangi. Sakhen snaga Jenny ga mari thokna de haiba suknatagi luna tinaba marupni haina khalli. Chummi mayamangdadi makhoi ani luna tinaba marupni. Sakhen so Jenny na gyan tarak pangaiduna mapanda leihawi. YAICHENBA so doctor gi manakta changle. Yani fambi patient gi condition sigi matangda khar discuss tawningdana kaujabani. Hoy, hekta haivio doctor. Aina khanbada Dr. Yaishna na so hana liver transplant gi matangda suggestion piramgadaba mal. Ngasi wariba patient sigi phibam sida yaragadi athobada liver transplant hobana chungani na khal. Hanadagi khanaduna laklaba wafam oibana YAICHENBA thoina henjinadi khaludre. Hojik kari tawba haibaduni maru oiribade. Ngamjaba loinamak tawgani mamagidamak thawai phawba ono hairaklabaso chingnaba leiroi khali YAICHENBA. Haibio doctor. Hojik kaidogadabana. Changningba selsu changsano. Ibungo, selgi wafam nate. Luribade organ donor ama thibasini. Thuna tawriba makhai afaba oibanina organ compatible oibasi family na hena percentage wang. Madugini aina family member ama changbiro na haijaribadu. Madu hek tabaga YAICHENBA mikup ama phawa panthadana thuna hairakhi. Adudi aigi se yagadra. Hojumak arrange sobir. Operation ye ai sem sajaraki. Bungo tapthako. Family fana orabaso compatible oibra oidabra haibagi test ama hana tawkhigadabani. Se form se hana mensil. YAICHENBA doctor duna pirakliba form do nang hawaroi matagum hatho mensil. Loiraduna doctor da muk pishil. Doctor, test ki result e karam kanda khangani. Hek khangbaga adum operation tawba yagadra. Results say approximately 5 to 7 days ti changbani. Adubu nakhoi gi special arrangement adum tawgi yanida. Doctor do YAICHENBA gi form do da haifet yenglubani. Karigumba ama urakpagum chap lepki. Magi computer da onsinduna kainoma muk check tawbagum tawi. Bungo, sidi khara farak tagadaba maline. Nangi blood group sidi compatible oide. Aidi nang family ni haibaduda
machanupa malubani. Wahaisingdu tabada YAICHENBA doctor-duda ngakna yenglei. Kaino haibirisiba? Ai machanupani. Juni amadi nganbagi amata pokchaba machanupani. Wahaiduda handakti doctor do waina ingak-ngakna yenglei. Amuksu thazadraduna doctor do form duda amuk computer da amuk yengi. Impossible. O blood group oiba parent amana blood group AB oiba macha pokpadi oithoktaban. Globally rare oiba case ta CSAB haina madile. Adubu nahaki sidi madusunati. Handak na muke hena mayik singna hairakliba doctor dugi wahai singduda YAICHENBA lukham du bangbang sagale. Makhona lukham da thamduna ngahak mamit uishinduna tuminle. Mataududa doctor do pakhatpa phawre. Kari asoiba haikrabano haina. Asoibani. Haikiba wahai singdo khudingmak asoibani. Thangnaba mikupta YAICHENBA doctor dudagi form du tap mulladuna haugatki. Masado hairi tauduna kaadudagi thoklakibani. Nahan makai hanglakliba wahang kayadagi paukhum khazik mayek singlakpagum. Thamoida nungdum ama yanbagum yamna wana sakhena leiriba mafam du tana yaurakibani. Bungo, kidori. Doctor na kai hari. YAICHENBA masa pumba phongalakpagum. Shor honba warakpagum letliba phurittugi mathaki kundam anido lauthoknaba makhutu kanna muktuna hotnai. Mataududa sakhen pakhatna hangle. Hai, YAICHENBA, kaidoragini nangbo? Aingonda yengausi. Ichabu kaidorage? Sakhen gi khonjal adomda YAICHENBA mamai leisile. Khutta pariba form do thangale. Aisibu kanano anka? Ai kanano masakta o anka? Aisibu kanano? Wahang singduda sakhen sukak ngaunari. Kari haininglibano, kari pamlibano, gyan taba ngamde. Amuksu YAICHENBA makhuta pariba form du thangatuna sakhen da utlaga kanna laurakibani. Tu! Sigi chese! Masigi che matachina! Hibui magi machan natte hai! Sakhen wahai singdu tabada mamit mana chab yungkre. YAICHENBA gi khutta pariba chedu munduna karino yengi. Organ donation gi compatibility test taunaba form ni. Vab tarakle. Shoidana karigumba ma thoklamlani haiba. Science haibasidi minamba yadabani. Pariba form do yenglaga sakhen tumin leptuna leibaduda YAICHENBA ngaingamdraduna amuk khangai hairakhe. Wakhal, lao. Doctor do mugunarusi. Mana ngangliba mayamdo aranbane haiduna thina cheirusi. Angang machagum sakhen gi khudang paiduna chingli asumna mana angang oiringai hek ningai tawbado. Ngasisu sakhen gi mettadi angang oina adumak uri. Ngamkhidre ngasidi mana tawribani ngaido maning thunghanba ngamkhidre. Sakhen gi utliba mawongduna YAICHENBA magi chingnaba hena mayek senghalakle. Tanja chanana nurse nupido kadagi thoklaktuna juni gyan tare haina pau pirami. Madu hek tabaga YAICHENBA ngaingamdraduna sakhendagi form do mukmullaga mamana leiriba kadu tamna chensin kibani. Phamungda nga thaduna mamid uirum hiplibi mamaba uraga YAICHENBA tawgi khalamba khuding pangal thokhidabani. Yai, kidori cha leptuna leirade. Lao, imagi nakta phamalo. Wahai ani, ima, icha. Wahai ani sitaraga YAICHENBA mamagi nakta chinsilaktuna mamagi makhut chejet paishillaga mamai non tharaga tuminle. Mataududa juni pakhatna hangle. Yai, kidore. Se, ima de yengo. Ima kaisu tawdre tu naba phare. Mamagi phibamduda mathwai nungai triba male haiduna themjin birakpani junina. Adubu madu natte. YAICHENBA makhut namana form do segaigadaba makai kana paishinduna thauna pumba puthoklaga mamada munna yengladuna tabna hanglakhe. Ima, kai haige? Aina ima haina kaujabasibu matik chadraba. Aina ima haina kaujabasibu aranbara. Karino, machanabu mamada ma haina kaudradi kari kaugadoino. Natraga angang machagum kesinaraga mami kauge haibro, mama kauge haibro. Iya hek yai egide.
ichana pambado kaunhingba ko. Phagini khanduna Juni di nokmi pirakiba paukhumni. Adubu thangnaba mikupta YAICHENBA na hangakiba wahangduda Juni lonthoktabi oihankibado. Ma Aisibu imagi macha natabra. Aisibu kanano ima. Wahangduda Juni machi phawal lengba ngamkhidabani. Pakhatna machada yengduna khonjel nikna kaujarakhi. Magi yai. Kanana nangbu aigi cha natte na hairibano. Nangdi aigi yai matungne. YAICHENBA fuk hogatuna khutta pariba phomdo suru neshinduna segaiki. Shigichi matache masina hariba. Juni machagi angawbagum oiriba mawongduda hena pakhale. Nakanda lepliba sakhende yenglubadaso Shakhen gi ningamdana yenglakliba mityengduna Juni khudingmak bhap tarame. Ngamda phamungdagi hogatuna lepliba machagi manakta changsili. Yai Thaibang kana chirol tagan. Nangdi aigi ichani. Lao imagi nakta lao. Machabu konjage haiduna makhut tingthorakliba mamagi manakta changsinbagi mahutta YAICHENBA khongab ama thangdokhibani. Pirangna thomhatlaba mishna duna mamada yengduna tapna hairakhi. Ima changsida cheliba marik singsinade topa paukhum piri ima. Wahai kharase hairamlaga mamagi saktam koina yengba ngamlaktraduna maral leiraba misak amagum kadudagi chenthokibani. Juni su wahai singdu hek tabaga machana chenthokhibaga makhongdu lepa warakbago masado leimaida git famthare. Angawbigum leihore mahakso ngawre machagi mayaina mahak ngawre. YAICHENBA kadudagi thoraklabaso wakhaldude mamagi utkiba mawong matawduna mabu tamnari mabu otlari. Makhongdu thangba waraktuna masado tutharake tawbudani kanagumba amana konsilakhiba. YAICHENBA khonjel mani mahakni. Pakhatna kaujarakliba khonjeldugi maikaida YAICHENBA mamai tapna leithораktuna yengle. Pirangna thomhatlaba mitloduna misaktugi saktam phasana udrabaso kanano haibadi khang. Laklibadu liyani. Movie gi premiere loiraba matung YAICHENBA leiramdabaduda khagembada hangbada mama hospital da pukhatpagi chatkibani haiba khanglakpadagi maso hangba laklibani. Adubu khaludabani YAICHENBA gi phibam asumna oiramgani haibadude. YAICHENBA mamaidu liyada phasana leisile. Tapna changsilaktuna liyagi khwangda kolaga mamaidu lengjumda upsinduna tumin leikhi YAICHENBA. Ware mahak sak udaba potlum sina nantharakpada. Pothafam thizaribani magi makada. Liyasu tawriba mayamdo karino khangdrabasu koliba YAICHENBA bo mana somuk chetna konsinbire. Mahak leiri haibagum YAICHENBA gi makokta tapna nanbire. Masi khaktani YAICHENBA na su khawrangliba. Karigumba matamda wahaidu natte, thabaktu natte. Magi dama kanagumba amade lengdana leiri haibaduni. Manungda Junibu themladuna YAICHENBA bu kausinnaba sakhen mapanda thoklakhibani. Mangda uriba YAICHENBA liyagi matawduda sakhen su changsinba ngamde. Tung onthokliba YAICHENBA na udrabasu liyana de sakhen bu ubada khasik pakhatna kaure. YAICHENBA YAICHENBA liyana mabu kaurakpadagi mamaidu khasik nongkhalakpagi tanja laureduna sakhen makhoigi manakta changsile. Bunga manungda amta changlakera namana nangbu kaho. Tena wahai khrase khak hairamlaga sakhen amu Juni gi manakta changkhi. Hairamliba wahaiduda liyaso YAICHENBA da yengduna hairakhibani. YAICHENBA lao aisu changdoini puna changminarasi. YAICHENBA ngamloi haibagum mangaktu fatfat hai. Kaidoragi ai lerisidi aina nakta dum leptoini. Lao changminaraseba. Lausing leibi liyado YAICHENBA gi matawdo karigumba ama leiri khangladuna themjinbirakhibani. Liyana themduna makhoi ani punna Juni na leiriba kaduda changlaklaga tumin leptuna le. Waridu kanamtana hodoknaba ngamde. Sakhena tapna wa haiba horakhi. Numito ayaukide.
Gamnom village chief ki machanupiga nakhoi maga luna tinakhiduna makhoi ni kakpau phaunaraga magi manakta chatkibani. Wari makhadi mahakli ro haibagum sakhen Juni da mityeng tarakhi. Juni matamdu yaurakle numittu yaurakle khangladuna wari pumba lidaba yararoi haiba mahaksu khangle. Yaichenbada yengduna wari liba haurakhi. Yumgi mangonda cheptha Margaret Juni bu lakpa ngaijarami. Angangba machugi gari ama thausilakpaduda Margaret chensilli. Iche somda oina gari do khamo. Margaret na haibagum Juni gari khamfamdo haifet yenglaga gari do khami. Iche dada second yauraktaba yam phare. Ma yaubudo yam yetle. Ngasidi ahing tumdabi wari nungaiba mayam saraga noksiko. Magi wahaiduda Juni khazik noi. Asomna mana momon minok tamba ukhitaba kuirabani. Depression hariba komdudagi nanthoraktuna hojikti nungsagi mangal khazik phangba horaklabani. Yumdeso matabu wakhal nungairabadi haiduna Juni gi mama so mana tawningbata tawhalabani. Nakhoi ipana tumba yade haiduna chera adi kamdoba. Kaiso hairo iche ipadi machanupi aina haipawa loina yabane. Ichigi pamjaba asa sangphamedo mayam chathoklaga madupukta mayeng tadrifau wari sanase. Wari sanaduna yum manungda changlakpani. Margaret magi kada Junibu pusinbire. Kada hek changlakpada angang ama phamung mathaktuda suru naiduna leibadu urakpani. Nupa macha chahi ahumukta ngairiba ama kanabu oiri jatno. Junigi mityeng dubu khangladuna Margaret na hairakibani. Iche yam maraibak thiba angangne. Maidei nupa amana aikhoi khulgi leisa amabu lauramlaga angang se poklaba matung nupa do makhoi ahalsinga loinana mabu loba lakke haiduna mayumda chatkhraga suklak lakhidabane. Matam masuk kushilakpada ko nupi do mayamna thina ngangbibadagi ikaiduna mayum thadoklaga chenkhibane. Yumduda mama hanubi amakhak lehoba. Chahi amani leiraga mama dusu sikhibadagi angang se Aikhoi ipana khulgi chief so oipanina ko mayam khanaraga aikhoi da thampane. Aikhoi so angang se nungsimanbagi ko orphan da thambasu ngamtabane. Juni wari du buttaraga masak khangdaba mama mapaduda mai hoba makhai sauningki. Asuk nungshiba angang sebo makhoi bu mamit tangbra thamoi pandabra khanki. Boy nangi mingdi kai gawe. Juni angang da onsinduna hangluba wahangduna angang do kadudagi haudana chenthoki. Ikaira malene. Makhoi nigi mataududa Margaret amuksu makhatana hairakhi. Iche angangse mamingsu mapaduna ko YAICHENBA haina maidei mamingsu tholame. Mapado nongma soidana lakani haiduna mamaduna angangse maidei lon phawa ngangbadame aikhoi gi lon nganghande. Juni wari du lupsin khibagum mahaksu makhatana angangdugi maramda khangningba hengalakhi. Numidangi chak chaminabadasu Juni mana pamjaba ensangdo chagani haiba kauba makai angang nupadubo chak inbiduna koisen sena jakhibani. Chak toklaba matungdadi angangdu ikaiba khara pharakpagum Juni gi manakta suru naiduna adum laikhibani. Maduda Margaret na hairakhi. YAICHENBA boboka tumluro nene khoi tumlage. Chatningde haibagum khambiyu haibagum magi mittuna Juni di yenglakhiba mityengdo. Magi mityengduda sumkhibagum Juni khangai haidorakhi. Margaret ngasidi sida sum tumjarasanu. Yai lao aikhoi mayai sida hipuro lao. Angangdo kaurakliba magi atenba mingduda pamjabagum hairakliba wahai singduda haraujabagum nokhi makhoi gi manakta phamung mathakta chongkhalakhibani. Juni angangdubu wari libiduna tumba sumbikhibani. Margaret na pamliba wari duga YAICHENBA na pamliba wari duga ngamkhibani. YAICHENBA na numitto. Mathangi numitto Juni laiwa ama sonkrabagum angangdubu hek udabada koithi magi manakta da leiraga nungaije. Angangdo khuldugi atopa angang singa punduna sanabashu taude. Mana thokpa sanaduna le numidang wairam mangonda fak ama thaduna YAICHENBA do
Mamai nontaduna kari karino tawribado Juni khangning changsilubani. Yai, lai ye iro, kadai, yengene. Wahai singduda angang do mana yekliba lai do Juni da ulakhibani. Kar ye iro, yam phazai ne sidia. Angang do sumang da khamliba kar do da makhut thile, magi kari do yeklibani haibagum. Aigi kar se ye iro, wah, yam haye. Ado machu sidi onare, tu, red, sigi machu se oigadabani. Nakanda tariba crayon color do angang ba machu paikhatuna Juni na ulakpani. Madu hek hairubadagi angang do sauning bagum fug haugatuna imungda chensinkre. Juni angang duna lai yeklamba notebook to paikhatuna chena amamam phaktoktuna yengle. Numit yeklibado numit ki machubo violet oibra. Mathangdana ching gi machubo pink oibra. Mathangdana upambi bo angang ba machu oibra. Yegliba lai singdubo ngakna yengliba Juni gi matawbu ureduna Margaret nakandagi tapna hairakibani. Icha, ikhoisa chingnaba se kuirabane. Yaichenba se machu gi khetnaba khangdabagum tawe. Imphal chatuna afaba doctor amada yenghange khanbane. Adubu lamla pasida hekta ngamde. Tanjaduda Juni kari wakhalbu tawrurabano khangai haidokibani. Aina puraga layenglugi. Aikhoida thamlaga mabu phatri phawa layengse. Wafamduda Margaret ingangakna Juni de yengle. Iche, adu hekta yagadrane. Kaigi yaroidoino. Aina khoi pada so haijage, khulgi miyam singda so haijage. Aibu thasabiyo na haijage. Anam kanbi Juni do mana ninglibadu phangdaba yade haiduna khulgi chief ta kana taklame. Margaret chu chief tu so Juni gi fibam hanadagi khangbana magi apambada yetpa su pamlamde. Makhoi su khanaba yaba khanarba matung angangdugi yaifanaba khallaga chief tuna ayaba pirakhibani. Aduba makhoi loinamakna yarabaso angangdudi hekta irai laina Juni gi manakta inaunoba mafam amada leiba yagadra haibasini. Yai, ada sanapot su mayam leizani. Nungtigi sanapot makhal su sanadoiba. Adugane phirol phazaba setlaga gari tongaga koibaga mayam chattoiba. Juni haiba yaba haire themba yaba su theme. Adubu yaichenba machi lengkhide. Mayamdu makhoina ngamjabi mongda hotnaduna yaichenba bu themle adubu kanaba purakhide. Aroiba oina Juni yaichenbagi mamangda khuru khudak kunduna makhoi ani mitka mitchanna yengduna sumna tapna hairakhibani. Yai, nang mamagi nakta leiningdro. Mamaga punna aikhoyumda nungaina leirase. Mamaga chatlase yaichenba. Wahai singduga loinana Juni magi makhuttu lausillo haibagum yaichenbagi maikaida tingthorakhibani. Ngasaidagi tumin leptuna leiramba yaichenbado wahaiduda kari laiwabu yawkhrabano khangde. Pigliba makhut machadu tingthoraktuna Juni gi makhutbo tapna thenglaktuna chitna paiselakhibani. Waridu hekliba loibada kado unwai muk chikhe. Kanamta chinbal kangthokpa ngamnakhide. Makhol thokta sentharam liba pirang singduna thamoigi marolde makhol hauna paudamle. Matangduda yaichenbagi chingnaba hena koknaba haiduna sakhena mu makhata na sengdorakhibani. Nangi madi nakhoi babu nganbaga court marriage tawkhibani na magi legal wife. Nangbu Mexico gi boarding school da tamhanba hobada leikhidraba nganbagi ming lawduna nangi apopoi hankhibani. Khudingmak tapna mayik senglakle. Matam kuinadagi Juni gi thamoida fumduna mabu tapna chakthek haliba mahu kalaba hudo ngasidi masak taklage ningle. Juni machanupa de yengladuna mitlu pirang ihona kaptuna hairakhibani. Yai, nangi apopina mado ngasisu hingli. Nangbu mana ngasisu thiri. Ngasisu ngairi. Aitagi oiningba nangse. Asingba mapu laktuna munkini pakhatchaduna nangbu lotuna thambani. Nangidamak ngasisu pukchel pikpi oiriye. Aina cheksina lotuna thamjaba. Aigi yai matumne nangde. Aigi yai matumne.